ꯅꯞꯊꯤ ꯀꯣꯠꯄ ꯀꯥꯟꯗꯅꯦ ꯁꯨꯃꯥꯏꯅ ꯀꯣꯠꯂꯦꯕ ꯅꯪꯀꯣ ꯑꯩ ꯃꯇꯧ ꯇꯝꯕ ꯅꯠꯇꯦꯀꯣ ꯅꯞꯊꯤ ꯁꯨꯃꯥꯏꯅ ꯀꯣꯠꯂꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯒ ꯇꯥ ꯁꯥꯟꯅꯔꯤꯁꯦ ꯌꯦꯡꯉꯤꯁꯤ ꯀꯩꯅꯣ ꯆꯤꯡꯗ ꯁꯥꯠꯄꯤ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯣꯏ ꯇꯨꯅꯤ ꯅꯃ ꯑꯩ ꯀꯨꯝꯃꯒꯦ ꯑꯩ ꯑꯩ ꯁꯣꯛꯑꯝꯃꯣꯏ ꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯌꯥꯝꯅ ꯈꯨꯕꯥꯛꯇ ꯊꯋꯥꯏ ꯍꯥꯞꯄꯒꯅꯤꯀꯣ ꯒꯥꯔꯤ ꯊꯧꯔꯤꯁꯦ ꯑꯩ ꯈꯣꯡꯒꯁꯤ ꯌꯥꯟꯊꯔꯒꯗꯤ ꯇꯣꯡꯉꯤꯁꯤ ꯌꯥꯗ꯭ꯔꯤ ꯑꯃꯨꯛ ꯋꯥꯡꯗꯧꯗꯣꯏꯁꯦ ꯑꯃꯁꯦ ꯌꯥꯗ꯭ꯔꯤ ꯑꯗꯣ ꯃꯣꯏ ꯌꯥꯔꯤ ꯁꯥꯏꯍꯜꯂꯛꯀꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥ ꯁꯥꯇꯤꯟꯒ ꯇꯨꯞꯊꯠꯂꯒ ꯅꯩ ꯍꯣꯏ ꯂꯥꯏꯔꯤꯛ ꯐꯤꯕꯝꯁꯤꯗ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯃꯌꯥꯝ ꯀꯔꯤꯅꯣ ꯚꯥꯏ ꯑꯗꯨ ꯆꯨꯝꯊꯣ ꯇꯨꯝꯊꯣꯛꯀꯣ ꯊꯧꯖꯜꯂꯨꯔꯅꯨ ꯁ꯭ꯋꯥꯏ ꯈꯪꯉꯝꯃꯣ ꯑꯣꯏꯔꯝꯗꯅ ꯆꯣꯞꯅꯅꯤ ꯑꯝꯇ ꯊꯧꯖꯜꯂꯒ ꯑꯩꯈꯣꯏ ꯗꯥꯏꯂꯣꯛꯁꯤꯁꯦ ꯁꯤꯅꯦ ꯀꯥꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯣꯡꯒ꯭ꯔꯥꯎ ꯁꯤꯗꯤ ꯂꯩꯍꯧꯗꯦ ꯐꯖꯩ ꯚ꯭ꯌꯨꯗꯤ ꯑꯗꯨꯒ ꯂꯥꯛꯄ ꯂꯝꯕꯤꯁꯤꯗꯤꯀꯣ ꯐꯖꯍꯧꯋꯤꯁꯤꯁꯨ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯇꯛꯑꯣꯟꯁꯤꯜꯂꯣ ꯃꯌꯥꯝ ꯌꯥ ꯆꯤꯟ ꯄꯩꯕ ꯉꯔꯥꯡꯗ ꯄꯩꯔꯨꯗ ꯉꯥꯏꯔꯤꯀꯣ ꯑꯗꯣ ꯀꯩꯝ ꯁꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯁꯦ ꯄꯨꯡ ꯌꯣꯜꯂꯛꯀꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯌꯥꯔꯤ ꯁꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯋꯥꯊꯤ ꯇꯧꯗꯣꯏꯅꯦꯕ ꯁꯨꯝ ꯀꯣ ꯕꯤꯞꯅꯤ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯏꯪꯂꯤꯁꯇꯀꯣ ꯂꯩ ꯆꯪꯉꯀꯥꯟꯗ ꯂꯩꯔꯝꯃꯣꯏꯗꯣꯏꯅꯤ ꯌꯦꯡꯉꯣ ꯁꯤ ꯂꯩꯔꯦ ꯄꯥꯏꯈꯠꯂꯣ ꯂꯥꯛꯑꯣ ꯌꯥꯔꯦ ꯀꯣꯟꯅꯔꯅꯤ ꯂꯩꯔꯦ ꯁꯟ ꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯒꯁꯨ ꯌꯥꯝꯗꯦꯕ ꯆꯥꯗꯣꯏꯁꯦ ꯚ꯭ꯌꯨꯁꯤꯒ ꯐꯖꯔꯦ ꯂꯝꯄꯥꯛꯅꯤꯅ ꯄꯩꯁꯥ ꯊꯤꯅꯤ ꯁꯣꯔꯣꯛ ꯌꯧꯕꯤꯅ ꯐꯩꯀꯣ ꯀꯥꯔꯟ ꯈꯤꯇꯪ ꯀꯩꯅꯣ ꯂꯩꯇꯦ ꯁꯨꯝꯕꯗꯁꯦ ꯂꯩꯃꯔꯥꯝ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯆꯠꯂꯨ ꯂꯩꯃꯔꯥꯝꯁꯨ ꯌꯥꯔꯦ ꯃꯌꯥꯝ ꯆꯠꯂꯨ ꯏꯕꯨꯡꯉꯣ ꯃꯇꯨꯞ ꯀꯛ ꯂꯩꯔꯝꯗꯅ ꯃꯌꯥꯝ ꯆꯠꯄ ꯈꯪꯕ꯭ꯔꯥ ꯅꯪꯗꯤ ꯃꯣꯏ 5-6 ꯐꯥꯅ ꯆꯥꯕꯁꯨ ꯀꯣꯟꯅꯔꯣꯏ ꯅꯀꯣꯛꯀꯤ ꯁꯔꯨꯛ ꯂꯧꯊꯣꯛꯈꯤꯕꯗ ꯑꯝꯇ ꯌꯥꯎꯔꯣꯏ ꯀꯩꯅꯣꯗꯤ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯗꯤꯀꯣ ꯌꯥꯝ ꯊꯤ ꯐꯖꯩ ꯍꯣꯏ ꯁꯤꯔꯦ ꯑꯁ ꯂꯣꯏꯔꯦ ꯃꯥꯕ ꯇꯨꯡꯅꯤꯡꯈꯣꯗꯅ ꯒꯥꯔꯤꯗꯣ ꯊꯧꯔꯣ ꯑꯗꯨ ꯉꯁꯥꯏ ꯊꯧꯕꯅ ꯑꯁꯣꯝꯀꯥꯟꯗ ꯀꯩꯅꯣꯝ ꯀꯣꯏꯔꯛꯑꯦ ꯁꯟꯊꯤꯔ ꯀꯩꯅꯣꯁꯨ ꯈꯪꯗꯦ ꯄꯪꯅꯦꯠꯇ ꯅꯦꯜꯂꯦ ꯁꯥꯗꯟ ꯇꯈꯦꯜ ꯊꯥꯡ ꯁꯥ ꯊꯥꯗꯖꯕ ꯀꯛꯂꯒ ꯐꯖꯅ ꯀꯌꯥꯝ ꯆꯥꯍꯟꯁꯤꯒꯦ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯅ ꯀꯜꯂꯤꯕꯣ ꯂꯣꯏꯔꯦ ꯀꯜꯂꯤꯁꯤ ꯃꯅꯤꯡ ꯑꯃꯨꯛ ꯂꯥꯛ ꯑꯩ ꯃꯅꯤꯡꯗꯩ ꯊꯣꯡꯕ꯭ꯔꯥ ꯆꯣꯡꯗꯤ ꯐꯖꯔꯦꯀꯣ ꯁꯤꯅꯤ ꯍꯣꯔꯦꯟ ꯂꯧꯈꯠꯂꯛꯇꯣꯏꯁꯤ ꯈꯥꯏꯗꯖꯕ ꯁꯦꯝꯕꯁꯤ ꯌꯥꯝ ꯎꯖꯔꯣꯏ ꯀꯣꯛꯁꯦ ꯑꯍꯥꯟꯕꯗ ꯈꯔ ꯀꯩꯅꯣ ꯐꯨꯠꯂꯤ ꯑꯣꯏꯕ ꯁꯟ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯀꯤꯗꯨꯁꯨ ꯑꯣꯏꯕꯅꯦ ꯁꯟꯁꯦ ꯑꯍꯥꯟꯕꯗ ꯈꯔ ꯐꯨꯠꯂꯤ ꯊꯣꯡꯕꯗꯤ ꯑꯩꯅ ꯊꯣꯡꯗꯦ ꯍꯥꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯃꯌꯥꯝ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯁꯨ ꯋꯥꯅꯤ ꯋꯥꯅꯔꯕ ꯉꯥꯛꯇ ꯅꯣꯏ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯌꯥꯗ꯭ꯔꯦ ꯊꯣꯡꯅꯥꯎ ꯃꯣꯏꯁꯨ ꯂꯩꯐꯝ ꯌꯥꯗ꯭ꯔꯦ ꯕꯦꯔꯥ ꯀꯥꯔꯦ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯁꯣꯛꯑꯦ ꯑꯗꯣ ꯑꯍꯥꯎꯕ ꯆꯥꯔꯤꯁꯦ ꯈꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯕꯩ ꯆꯥꯕꯅꯤ ꯈꯔ ꯍꯥꯏꯌꯨꯒꯗꯧꯔꯒꯦ ꯎꯄꯥꯏ ꯂꯩꯇꯦ ꯀꯅꯥ ꯇꯥꯏꯅꯔꯨꯗꯣꯏꯅꯣ ꯅꯦꯆꯔꯒꯤꯅꯤ ꯏꯁꯣꯔꯅ ꯇꯧꯔꯛꯄꯅꯦ ꯑꯗꯨꯅꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤ ꯑꯅꯝꯕꯅꯅꯦ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯈꯛꯇ ꯑꯣꯏꯔꯗꯤ ꯏꯁꯣꯔ ꯇꯥꯏꯅ ꯌꯥꯕꯀꯣ ꯑꯗꯣ
ꯃꯌꯥꯝ ꯃꯥꯏꯊꯣꯡꯗ ꯅꯣꯡꯖꯕ ꯋꯥꯅꯤꯀꯣ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯇꯩ ꯌꯨꯝ ꯂꯣꯏꯀꯥꯟ ꯊꯣꯡꯉ ꯑꯩꯈꯣꯏ ꯌꯨꯝꯗꯪ ꯁꯣꯛꯄ ꯑꯣꯏꯇꯥꯔꯗꯤ ꯍꯣꯏ. ꯏꯁꯣꯔ ꯀꯧ ꯀꯞ ꯌꯥꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯁꯟ ꯊꯣꯡꯕ ꯑꯗꯨꯒ ꯃꯍꯤ ꯑꯃ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯁꯟ ꯊꯣꯡꯕꯁꯦ ꯃꯍꯤ ꯌꯥꯎꯍꯟꯗꯕꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯁꯧꯒ꯭ꯔꯤ ꯑꯗꯨꯒ ꯂꯦꯛꯁ ꯀꯩꯀꯥ ꯁꯤ ꯐꯦꯚꯣꯔꯥꯏꯠꯅꯤꯀꯣ ꯑꯗꯨꯝ ꯆꯥꯛꯀ ꯆꯥꯕ ꯌꯥꯝ ꯍꯩꯅꯩ ꯆꯝꯄ꯭ꯔꯥ ꯀꯩꯀꯥ ꯂꯩꯔꯦ ꯑꯗꯣ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯁꯟ ꯊꯣꯡꯕ ꯆꯥꯔꯅꯤ ꯑꯗꯣ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯗꯣ ꯑꯩꯁꯦ ꯁꯥꯏꯕ ꯈꯣꯠꯄꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯌꯥꯁꯤꯟꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯏꯟꯇꯔꯦꯁꯇ ꯆꯥꯔꯛꯇꯣꯏꯅꯦ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡꯁꯦ ꯃꯌꯥꯝ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯍꯥꯏꯗꯤ ꯆꯥꯕꯗꯤ ꯋꯥꯏ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯃꯌꯥꯝꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝ ꯃꯊꯪ ꯆꯥꯍꯟꯅꯤꯡꯕ ꯀꯩꯀꯥ ꯂꯩꯔꯁꯨ ꯑꯗꯣ ꯑꯩ ꯌꯥꯗ꯭ꯔꯤ ꯃꯔꯨ ꯌꯥꯎꯕꯗꯤ ꯍꯥꯏꯔꯒꯅꯣ ꯁꯟꯗꯤ ꯃꯔꯨ ꯄꯥꯛ ꯌꯥꯎꯗ꯭ꯔꯦꯗꯅꯀꯣ ꯑꯣꯒꯨꯝꯕ ꯑꯗꯨꯝ ꯆꯥꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯜꯂꯁꯦ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯁꯤ ꯑꯩ ꯆꯥꯛꯇꯤ ꯄꯥꯛ ꯆꯥꯔꯣꯏꯀꯣ ꯑꯩ ꯆꯥꯛ ꯆꯥꯕ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯥ ꯉꯥ ꯆꯥꯔꯛꯀꯦ ꯃꯔꯥꯡ ꯇꯧꯕꯒꯤ ꯁꯟꯗꯤ ꯎꯟ ꯇꯥꯔꯦꯍꯦ ꯁꯟꯁꯦ ꯄꯨꯂꯞ ꯁꯥꯏꯕ ꯌꯥꯗ ꯑꯃꯨꯛ ꯆꯪꯉ ꯑꯩ ꯌꯥꯗ꯭ꯔꯤꯕ ꯎꯟꯊꯔꯝꯃꯦ ꯗꯣꯛꯇꯔꯗꯗꯤ ꯉꯥꯏꯔꯝꯃꯦ ꯃꯌꯥꯝꯒꯤ ꯑꯝꯇ ꯏꯟꯗ꯭ꯔꯕꯣ ꯁꯋꯥꯏꯗꯤ ꯑꯩꯅ ꯏꯜꯂꯒꯦ ꯃꯥ ꯆꯥꯊꯣꯛꯈꯤꯕꯅ ꯄꯨꯂꯞ ꯏꯟꯖꯦ ꯑꯩꯗꯤ ꯆꯥꯛ ꯈꯔ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝ ꯆꯥꯛꯈꯨꯝꯈꯩ ꯆꯥꯛ ꯈꯔ ꯍꯥꯞꯄꯛꯀꯦ ꯆꯥꯛꯈꯨꯝ ꯆꯥꯎꯗꯦ ꯑꯩꯗꯤ ꯃꯌꯥꯝꯗ ꯁꯦ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯑꯁꯤ ꯑꯗꯨ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯑꯁꯦ ꯌꯨꯝ ꯀꯩ ꯇꯣꯏꯈꯤꯕ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞ ꯇꯣꯏꯃꯤꯟꯅꯈ꯭ꯔꯕ ꯉꯥꯛꯇꯅꯦ ꯀꯅꯥꯗ ꯇꯥꯏꯅꯔꯨꯏꯅꯤ ꯍꯥꯎꯋꯦ ꯆꯥꯛꯀꯗꯤ ꯀꯣꯟꯅ ꯆꯥꯒꯦ ꯑꯩ ꯌꯥꯁꯦ ꯁꯣꯟꯁꯦ ꯁꯥꯏꯒꯗꯕꯅꯤꯀꯣ ꯁꯣꯟ ꯌꯥꯗꯕꯩ ꯁꯣꯟꯁꯦ ꯁꯥꯏꯀꯣ ꯑꯣꯏꯅꯦꯕ ꯍꯟꯗꯦꯕ ꯁꯤꯁꯨ ꯆꯥꯎꯅ ꯍꯣꯔꯤꯕꯅꯦ ꯑꯗꯣ ꯍꯩꯅꯗ ꯆꯥꯔꯦ ꯆꯥꯛ ꯈꯔ ꯌꯥꯎꯔꯛꯀꯦ ꯑꯩꯗꯤ ꯈꯔ ꯄꯨꯛ ꯊꯜꯂꯀꯥꯟꯗ ꯋꯥ ꯉꯥꯡꯍꯧꯔꯛꯀꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯣ ꯀꯃꯦꯟꯇ ꯊꯧꯅꯥ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯑꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ ꯑꯩꯈꯣꯏ ꯍꯟꯗꯛ ꯏꯔꯥꯡ ꯍꯟꯗꯛꯀꯤ ꯅꯦꯆꯔꯅ ꯊꯣꯛꯍꯟꯕꯤꯔꯛꯄ ꯊꯃꯣꯏ ꯀꯥꯏꯔ ꯃꯌꯥꯝꯁꯦ ꯑꯝꯇ ꯍꯥꯏꯐꯦꯠ ꯍꯥꯏꯕꯗꯅ ꯆꯥꯛ ꯊꯣꯡꯕꯗ ꯁꯥꯇꯤꯟ ꯇꯨꯞꯄꯦ ꯁꯤꯗꯩ ꯉꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯣꯛꯆꯔꯕꯩ ꯋꯥꯅꯤꯀꯣ ꯆꯥꯛ ꯊꯣꯡꯕꯗ ꯑꯁꯦꯡꯕꯩ ꯁꯥꯇꯤꯟ ꯇꯨꯞꯄꯦ ꯌꯥꯝꯅꯤ ꯂꯤꯗꯔꯛꯎꯁꯦ ꯆꯥꯛ ꯊꯣꯡꯕ ꯃꯄꯥꯗ ꯅꯣꯡꯁꯦ ꯇꯞ ꯇꯥꯏ ꯑꯗꯨꯅ ꯀꯩꯗ ꯇꯥꯏ ꯒ꯭ꯌꯥꯁꯀꯤ ꯐ꯭ꯔꯦꯝꯗ ꯑꯗꯩꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯅꯣꯛꯆꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯃꯅꯨꯡ ꯊꯣꯡꯗ ꯅꯨꯡꯉꯥꯏꯄꯣꯠꯇꯦ ꯁꯥꯇꯤꯟ ꯇꯨꯞꯄꯦ ꯃꯩꯁꯨ ꯂꯥꯛꯇꯦ ꯋꯥ ꯀꯦꯟꯗꯜ ꯊꯥꯜꯂꯦ ꯊꯣꯡꯉꯦ ꯁꯥꯇꯤꯟꯗꯩ ꯇꯥꯔꯛꯄ ꯃꯆꯨꯝꯗꯨꯅ ꯀꯦꯟꯗꯜ ꯆꯧ ꯑꯩꯗꯤꯉꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯗꯦ ꯑꯍꯣꯕ ꯃꯌꯥꯝꯗꯣ ꯎꯕ ꯄꯥꯛꯇꯛꯅꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅꯅꯦ ꯃꯤ ꯑꯃꯅꯤ ꯈꯛꯇꯒꯤ ꯅꯠꯇꯦꯕ ꯑꯁ ꯃꯨꯛꯕꯥꯡꯅꯤ ꯀꯥꯏꯅ ꯆꯥꯛꯈꯨꯝ ꯆꯥꯎꯗꯦ ꯍꯥꯏꯔꯀꯥꯟꯁꯦ ꯆꯥꯛꯈꯨꯝ ꯁꯨꯡꯆꯥꯎ ꯆꯥꯎꯗꯕ ꯅꯨꯄꯥꯅꯤꯀꯣ ꯁꯦ ꯌꯥꯗꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯠꯂꯛꯄ ꯍꯥꯏꯁꯦ ꯈꯤꯇꯪꯗꯤ ꯕꯦꯔꯥ ꯀꯥꯔꯦ ꯍꯧꯃꯤꯟꯅꯁꯤ ꯑꯌꯥ ꯎꯕ ꯃꯥꯜꯂꯦ ꯀꯩꯅꯣꯗ ꯍꯥꯞꯄꯧꯅꯕ ꯇꯧꯅꯦ ꯁꯦꯝꯃꯣ ꯆꯥꯛꯈꯨꯝ ꯁꯦꯝꯃꯣ ꯅꯪꯒꯤꯁꯦ ꯃꯤ ꯃꯇꯧ ꯇꯝꯒꯦꯁꯦ ꯑꯝꯇ ꯅꯣꯏ ꯆꯥꯎꯅꯕ ꯈꯔ ꯅꯪ ꯆꯟꯖꯔ ꯆꯥꯛꯈꯨꯝ ꯌꯥꯝ ꯆꯥꯎꯗꯦ ꯍꯥꯏꯕꯅꯤ ꯑꯝꯇꯪ ꯆꯥꯎꯒꯦꯁꯦ ꯑꯇꯩꯗ ꯑꯩꯁꯦ ꯄꯤꯛꯑꯦ ꯃꯔꯨ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯀ꯭ꯂꯤꯅꯤꯛ ꯌꯧꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯄꯥꯏꯌꯣ ꯆꯥꯎꯅꯨ ꯍꯥꯏꯔꯛꯏꯗꯨꯒ ꯆꯥꯎꯔꯝꯃꯦ ꯆꯥꯁꯤꯜꯂꯤꯁꯤꯒ ꯑꯝꯇ ꯁꯦꯝꯒꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯗꯤ ꯍꯥꯏꯒꯦ ꯌꯥ ꯆꯤꯛꯄ ꯀꯥꯡꯕꯨꯅꯗꯤ ꯈꯪꯍꯟꯕꯤꯕ ꯑꯁꯨꯛ ꯆꯥꯎꯔ ꯌꯥ ꯆꯤꯛꯄ꯭ꯔꯥ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯏ ꯅꯠꯇꯦ ꯁꯤꯗꯤ ꯌꯥ ꯌꯥꯖꯗꯕꯩꯅꯤꯀꯣ ꯑꯗꯨꯏ ꯅꯠꯇꯦ
ꯌꯥ ꯆꯤꯛꯄ ꯃꯤꯇꯅ ꯈꯪꯒꯅꯤ ꯌꯥ ꯆꯤꯛꯄꯩ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯏꯌꯦ ꯑꯗꯣ ꯐꯖꯅ ꯋꯥꯕꯅꯦ ꯅꯪꯅ ꯆꯥꯎꯗꯧ ꯃꯥꯜꯂꯦ ꯆꯥꯛꯈꯨꯝꯁꯦ ꯃꯊꯤꯕ ꯆꯥꯎꯊꯠꯁꯤ ꯀꯩꯗꯧꯔꯒꯦ ꯆꯥꯎꯒꯦ ꯍꯜꯂꯣ ꯌꯥꯔꯦ ꯑꯩ ꯈꯨꯠ ꯄꯤꯛꯄꯩꯅꯦ ꯁꯤꯗꯤ ꯃꯌꯥꯝ ꯁꯤ ꯆꯥꯛꯈꯨꯝꯁꯤꯗꯤ ꯆꯟꯅꯕ ꯅꯝꯒꯦ ꯆꯠꯅꯕ ꯅꯝꯒꯦ ꯃꯣꯏꯅ ꯆꯥꯕꯩꯅꯤ ꯑꯗꯣ ꯀꯔꯝꯕ ꯀꯃꯦꯟ ꯇꯥꯔꯦ ꯆꯥꯕꯗ ꯃꯈꯣꯟ ꯌꯥꯝ ꯊꯣꯛꯑꯦ ꯕ꯭ꯔꯣ ꯅꯪꯗꯤ ꯌꯥꯏ ꯃꯌꯥꯏꯒꯤ ꯊꯥꯡꯕꯗꯨ ꯅꯥꯃ ꯍꯥꯏꯒꯨꯝ ꯇꯧ ꯌꯥ ꯃꯈꯣꯟ ꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯤꯕ ꯑꯋꯥꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦ ꯃꯈꯣꯟ ꯊꯣꯛꯇꯅ ꯆꯥꯔꯣ ꯍꯥꯏꯔꯒꯗꯤ ꯃꯈꯣꯟ ꯊꯣꯛꯇꯅ ꯆꯥꯔꯣꯏ ꯃꯈꯣꯟ ꯊꯣꯛꯇꯅ ꯆꯥꯕꯁꯦ ꯀꯩꯗꯥꯏ ꯅꯨꯡꯉꯥꯏ ꯌꯧꯗꯕꯅꯦ ꯁꯥꯏꯟ ꯇꯧꯔꯛꯀꯗꯣꯏꯕ ꯊꯕꯤꯁꯦ ꯍꯟꯗꯛꯀꯤꯁꯦ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯃꯃꯥꯡꯒꯤꯗꯨꯗꯤ ꯍꯥꯎꯔꯣ ꯍꯥꯎꯋꯦ ꯊꯕꯤ ꯌꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯌꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯁꯦ ꯂꯨꯛꯁ ꯑꯝꯗ ꯂꯥꯛꯑꯃꯅꯤꯅꯦ ꯁꯝꯒ ꯈꯔ ꯁꯝꯇꯦꯟꯅ ꯀꯠꯊꯈ꯭ꯔꯕꯅꯤ ꯅꯣꯡ ꯈꯣꯡꯕ ꯅꯨꯃꯤꯠꯀꯤꯗꯨꯗꯤ ꯂꯨꯛꯁꯝꯅꯤ ꯁꯝꯒ ꯃꯨꯈꯠꯂꯒ ꯁꯧꯒ꯭ꯔꯤꯁꯦ ꯊꯦꯡꯗ꯭ꯔꯦ ꯃꯊꯪ ꯊꯦꯡꯉꯛꯀꯦ ꯆꯥꯛꯈꯨꯝꯁꯦ ꯏꯝꯄ꯭ꯔꯨꯞ ꯂꯥꯛꯍꯜꯂꯛꯑꯕꯅꯦ ꯑꯩ ꯇꯞꯅ ꯃꯩ ꯇꯥꯔꯦ ꯁꯟ ꯊꯣꯡꯕꯁꯦ ꯄꯂꯦꯝꯅ ꯊꯣꯡꯕꯅꯤ ꯍꯥ ꯅꯣꯏ ꯃꯥ ꯌꯥꯝ ꯆꯤꯛꯑꯦ ꯑꯩ ꯌꯥ ꯆꯤꯛꯄ ꯁꯨꯝ ꯆꯥꯒꯗꯕ ꯃꯍꯤ ꯊꯛꯑ ꯈꯥꯡꯕꯁꯤꯅ ꯆꯥꯛ ꯑꯃ ꯁꯤꯁꯨ ꯉꯔꯥꯡ ꯁꯦꯡꯇꯣꯛꯎꯕꯅꯤ ꯑꯗꯣ ꯑꯃꯨꯛ ꯆꯥꯁꯤꯜꯂꯦ ꯑꯃꯨꯛ ꯆꯤꯛꯂꯛꯑꯅꯤ ꯆꯥꯛ ꯂꯥꯝꯃꯕꯅꯤꯅ ꯋꯥ ꯉꯥꯡꯕ ꯁꯪꯗꯦ ꯀꯩꯝ ꯆꯥꯔꯣꯏ ꯃꯈꯥ ꯆꯥꯛ ꯄꯥꯝꯃꯨꯏ ꯁꯤ ꯀꯃꯥꯏꯅ ꯆꯥꯅꯤ ꯍꯥꯏꯔꯣꯔꯥ ꯁꯨꯃꯥꯏꯅ ꯇꯧꯈꯥꯏꯔꯕ ꯃꯍꯥꯎ ꯃꯈꯟ ꯃꯈꯟꯅꯦ ꯄꯨꯊꯣꯛꯇꯣꯏꯁꯦ ꯃꯨꯛꯕꯥꯡ ꯃꯌꯥꯝꯒ ꯃꯥꯟꯗꯦꯕ ꯑꯩꯈꯣꯏꯗꯤ ꯍꯥꯎꯔꯦ ꯁꯩꯋꯥ ꯌꯥꯝ ꯍꯥꯞꯄꯝꯃꯦ ꯌꯦꯡꯉꯣ ꯆꯣ ꯑꯩꯅ ꯑꯅꯝꯕ ꯂꯧꯊꯣꯛꯈꯤꯅꯦꯕ ꯍꯧꯖꯤꯛ ꯃꯆꯥ ꯌꯥꯇꯦꯒ ꯇꯧꯗꯦ ꯍꯥꯞꯇꯕꯅꯦꯕ ꯌꯥꯇꯦꯒ ꯎꯁꯤꯠꯄꯣꯠꯇꯦꯀꯣ ꯈꯔ ꯖꯦꯟꯇꯜꯃꯦꯟ ꯃꯥꯟꯕ ꯑꯩꯁꯦ ꯍꯥꯏꯖꯜꯂ ꯂꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯀꯣꯏꯁꯟ ꯑꯃ ꯍꯪꯍꯧꯔꯣ ꯀꯣꯏꯁꯟ ꯌꯥꯝ ꯂꯩꯗ ꯍꯪꯅꯤꯡꯕ ꯀꯃꯦꯟꯇ ꯏꯔꯝꯒꯦꯔꯥ ꯑꯃꯨꯛ ꯌꯦꯡꯉꯣꯅ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗꯣ ꯌꯥꯗꯦ ꯍꯪꯖꯪꯉꯨꯕ ꯆꯥꯔꯁꯤ ꯉꯥꯛꯇ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯍꯪꯒꯦ ꯈꯪꯗꯕꯩ ꯁꯨꯝ ꯍꯪꯕꯅꯤꯀꯣ ꯌꯨꯝꯅꯥꯛꯇꯅꯦ ꯑꯥꯔ ꯀꯦ ꯌꯥꯎꯗꯕꯤ ꯌꯨꯝꯅꯥꯛ ꯁꯥꯀꯩꯗ ꯂꯩꯔꯒꯗꯤ ꯍꯥꯏꯔꯛꯑꯣꯕ ꯑꯗꯨꯝ ꯈꯪꯖꯤꯟꯍꯧꯒꯦꯕ ꯑꯦꯝꯅ ꯂꯣꯏꯗꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯂꯩꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯥꯔ ꯀꯦ ꯌꯥꯎꯗꯕꯤꯗ ꯁꯨꯝ ꯈꯪꯖꯟꯍꯧꯒꯦ ꯅꯣꯂꯦꯖ ꯑꯣꯏꯅꯕꯅꯤꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯈꯪꯉꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯌꯥꯎꯔꯒꯗꯤ ꯚꯤꯗꯤꯑꯣ ꯆꯠꯁꯤꯔꯣ ꯃꯤꯅꯤꯠ 30 ꯃꯨꯛꯇꯪ ꯍꯪꯉꯦ ꯍꯣꯏ ꯑꯊꯨꯕꯤꯗ ꯍꯥꯞꯆꯜꯂꯨ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯊꯧꯖꯤꯟꯕꯤꯒ ꯍꯥꯞꯆꯜꯂꯨ ꯉꯥꯛꯇ Okay. ꯏꯁꯤꯡ ꯊꯛꯄ ꯃꯈꯣꯟꯅꯦ ꯑꯩ ꯉꯥꯎꯔꯤꯁꯦ ꯐꯖꯅ ꯇꯥꯍꯟꯁꯤꯔꯣ
ꯁꯟ ꯑꯩꯅ ꯈ꯭ꯋꯥꯏ ꯏ ꯀꯥꯕ ꯆꯥꯔꯤ ꯊꯥꯏ ꯀꯥꯟꯗ ꯍꯥꯒꯠꯆꯔꯛꯄ ꯑꯃ ꯍꯣꯜꯂꯣ ꯆꯨꯝꯃꯕ ꯃꯄꯥ ꯁꯣꯏꯅꯕꯗꯤ ꯌꯥꯝ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯀꯔꯝꯕꯅꯣꯕ ꯈꯨꯖꯤꯟ ꯁꯛꯇꯥꯁꯦ ꯀꯩꯅꯣꯕ ꯑꯃ ꯍꯣꯜꯂꯣꯒꯗꯔꯒꯦ ꯌꯥꯎꯗꯅ ꯈꯨꯖꯤꯟ ꯁꯤ ꯈꯨꯖꯤꯟꯁꯤꯅ ꯍꯣꯠꯄꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯈꯣꯏꯗꯧ ꯏ ꯀꯥꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯁꯤꯗꯤ ꯐꯖꯩ ꯁꯤ ꯈꯨꯖꯤꯟꯁꯤꯅ ꯍꯣꯠꯄꯗ ꯀꯌꯥꯝ ꯍꯣꯠꯇꯣꯏꯅꯣꯕ control ꯑꯣꯏꯃꯣ ꯀꯩꯅꯣ ꯍꯣꯏ ꯍꯣꯠꯁꯦ ꯑꯃꯗꯤ ꯆꯔꯥ ꯋꯥꯟ ꯌꯥꯔꯅꯤ ꯑꯃꯨꯛ 이만한 봐봐 보여줄게 게임하나 보셔야 돼 ꯂꯣꯟꯅ ꯅꯝꯍꯧꯕ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏ ꯅꯝꯃꯒ ꯊꯣꯏ ꯆꯪꯉ ꯅꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯂꯩ ꯆꯥꯛꯁꯦ ꯉꯁꯥꯏ ꯆꯥꯔꯣꯅ ꯆꯥꯈꯠꯂꯛꯄ ꯆꯥꯔꯣꯅ ꯍꯣꯠꯅꯕ ꯆꯥꯛꯁꯦ ꯃꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯕ ꯀꯦꯃꯦꯔꯥ ꯊꯣꯛꯁꯤ ꯌꯥꯗꯕ ꯉꯁꯥꯏ ꯍꯥꯞꯄꯗꯨꯒ ꯌꯥꯅꯤ ꯉꯁꯥꯏ ꯍꯥꯞꯄꯗꯤ ꯌꯥꯅꯤ ꯌꯥꯅꯤ ꯃꯥꯏ ꯇꯧꯔꯝꯗ ꯀꯨꯞꯁꯟꯗ ꯁꯨꯈ꯭ꯔꯦ ꯌꯥꯅꯤꯗ ꯌꯥꯅꯤ ꯇꯧꯔꯕ ꯇꯧꯔꯕ ꯆꯥꯕꯤꯖꯥ ꯆꯥꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯊꯤꯕꯣꯡ ꯂꯥꯎ ꯅꯁꯥꯏ ꯆꯥꯒꯦ ꯍꯥꯏꯗꯤ ꯅꯣꯏꯔꯦꯅꯦ ꯅꯃꯥꯏꯒ ꯈꯟꯕ ꯈꯜꯂꯦ ꯃꯨꯛꯕꯥꯡ 3 ꯁꯨꯒꯠꯂꯛꯄꯗꯒꯤ ꯃꯨꯛꯕꯥꯡ ꯅꯠꯇ꯭ꯔꯁꯨ ꯃꯥꯏ ꯂꯦꯝ ꯆꯥꯖꯩ ꯑꯔꯧ ꯁꯛꯇꯟ ꯑꯩꯗꯤ ꯀꯩꯝ ꯁꯥꯎꯕꯤꯗꯦ ꯃꯔꯝꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯅꯦ ꯄꯥꯝꯃꯨꯏ ꯁꯦꯝ ꯃꯁꯛ ꯆꯥꯎ ꯂꯩꯗꯅ ꯌꯥꯝ ꯄꯥꯝꯃꯨꯡꯕ ꯃꯤ ꯂꯩꯕꯅꯦ ꯃꯇꯧ ꯉꯥꯏꯍꯥꯛ ꯇꯝꯕ ꯑꯗꯣ ꯑꯃꯨꯛ ꯇꯥꯈꯤꯕ ꯄꯣꯠꯁꯤꯗꯤ ꯈꯨꯜꯂ ꯃꯆꯦꯠ ꯑꯃꯇ ꯑꯣꯏꯔꯁꯨ ꯆꯥꯎ ꯍꯥꯏꯕ ꯑꯗꯣ ꯖꯒꯥ ꯆꯥꯗꯕ ꯃꯐꯝ ꯇꯥꯔꯕꯨꯗꯤ ꯆꯥꯗꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯍꯥꯏꯅꯕꯅꯦ ꯐꯠꯇꯦ ꯚꯤꯗꯤꯑꯣ ꯑꯃ ꯆꯥꯈꯤꯕ ꯅꯨꯄꯤꯕꯨ ꯈꯨꯜꯍꯜꯍꯧꯋꯦꯔꯣꯗ ꯑꯧ ꯀꯕꯣꯜ ꯏꯅꯥꯎꯆꯥꯒ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯅꯗꯨꯁꯨ ꯁꯧꯒ꯭ꯔꯤꯁꯨ ꯆꯝꯅ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯄꯥꯝꯕ ꯃꯌꯥꯝꯒꯤ ꯍꯥꯒꯠꯆꯩ ꯁꯥꯏꯕ ꯁꯨꯡꯂꯣꯏ ꯌꯥꯗꯦ ꯆꯪꯉꯦ ꯑꯗꯣꯝ ꯅꯥꯀꯟ ꯁꯥꯏꯔꯨꯅꯨ ꯄꯥꯛꯅ ꯍꯣꯏ ꯐꯔꯛ ꯇꯥꯅꯤ ꯆꯪꯉꯦ ꯆꯥꯛꯁꯤꯗꯤ ꯈꯤꯇ ꯇꯧꯒꯦ ꯂꯧ ꯑꯩ ꯆꯠꯋꯦ ꯃꯌꯥꯝ ꯑꯩ ꯇꯁꯦꯡꯅ ꯆꯪꯈꯔꯦ ꯆꯥꯛꯁꯤꯗ ꯍꯨꯔꯥꯟꯒꯦ ꯌꯥꯗ꯭ꯔꯦ ꯃꯉꯣꯟꯗ ꯖꯨꯝ ꯇꯧꯁꯤꯜꯂꯛꯀꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯆꯪꯃꯅꯨꯡꯁꯤꯗ ꯀꯩꯅꯣ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯒꯦꯔꯥ ꯁꯦꯡꯕꯗ ꯑꯣꯏꯗꯣꯏꯔꯣ ꯍꯟꯗꯛ ꯆꯪꯗꯤꯌꯦ ꯗ꯭ꯔꯦ ꯁꯤ ꯂꯣꯏꯔ ꯕ꯭ꯔꯁ ꯇꯧꯔꯅꯤ ꯑꯩ ꯁꯣꯟ ꯁꯥꯏ ꯉꯝꯃꯛꯇꯣꯏ ꯁꯣꯟ ꯁꯥꯏ ꯋꯥꯁꯤꯜꯂꯛꯄ ꯁꯣꯟ ꯁꯥꯏꯕ ꯑꯗꯣ ꯌꯥꯔꯛꯇ꯭ꯔꯦꯕ ꯍꯥꯒꯠꯆꯔꯤ ꯁꯤ ꯑꯝꯇ ꯁꯤꯜꯂꯦ ꯁꯤꯜꯂꯦ ꯀꯟꯅ ꯍꯣꯠꯂꯣ ꯍꯥꯒꯠꯆ ꯄꯦꯟꯗ꯭ꯔꯤꯍꯦ ꯁꯦꯡꯕ ꯈꯨꯠ ꯍꯥꯝꯗꯣꯛ ꯍꯣꯠꯁꯤꯔ ꯀꯩꯅꯣ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯒꯗꯤ ꯈꯨꯖꯤꯟ ꯀꯥꯍꯟꯅꯤꯌꯦ ꯑꯩꯉꯣꯟꯗ ꯂꯩꯕ ꯅꯨꯄꯤꯗꯤ ꯂꯦꯟꯗ ꯌꯥꯎꯔꯨꯕ ꯆꯝꯄ꯭ꯔꯥ ꯑꯣꯜꯂꯦ ꯑꯗꯨ ꯆꯝꯄ꯭ꯔꯥ ꯁꯨꯝ ꯁꯨꯝꯗ꯭ꯔꯕꯣ ꯆꯝꯄ꯭ꯔꯥꯒꯗꯤ ꯍꯣꯔꯦꯟ ꯂꯣꯏꯕꯗ ꯑꯁ ꯌꯥꯗ꯭ꯔꯦꯗ ꯅꯞꯀꯁꯦ ꯌꯥꯗ꯭ꯔꯦ ꯆꯣꯗꯤ ꯆꯣꯕ ꯅꯠꯇꯦꯕꯁꯦ ꯆꯣꯕ ꯃꯣꯔꯣꯛ ꯃꯥꯟꯖꯕꯗꯣ ꯁꯥꯕꯒꯤꯀꯣ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯍꯧꯖꯤꯛꯁꯦ ꯀ꯭ꯔꯤꯝ ꯀꯩꯝ ꯇꯩꯕ ꯅꯠꯇꯦ ꯃꯥꯏ ꯇꯥꯊꯣꯛꯅꯔꯒ ꯁꯝꯁꯦ ꯏꯁꯤꯡ ꯍꯥꯏꯐꯦꯠ ꯆꯣꯠꯍꯜꯂꯒ ꯏꯔꯨꯕꯨꯗꯤ ꯂꯨꯅꯈ꯭ꯔꯦꯀꯣ ꯏꯔꯨ ꯂꯨꯕ ꯍꯥꯏꯁꯦ ꯂꯨꯐꯝ ꯂꯩꯇꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯥꯠꯔꯨꯝ ꯂꯨꯒꯦꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯍꯣꯔꯦ ꯄꯥꯏꯞ ꯂꯣꯏ ꯀꯥꯏꯔꯦ ꯃꯤ ꯁꯨꯃꯥꯡꯁꯤꯗ ꯇꯧ ꯃꯉꯥꯏꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯩꯗꯤ ꯑꯃ ꯂꯧꯈꯠ ꯌꯥꯕ ꯀꯅꯥꯝ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯥ ꯅꯣꯡ ꯇꯥꯕꯒꯤ ꯌꯨꯝ ꯀꯩꯀꯥ ꯂꯣꯏ ꯌꯨꯔꯤꯀꯥꯟꯗꯨꯗ ꯃꯣꯏꯅ ꯏꯔꯨꯖꯁꯜꯂꯒ ꯏꯔꯨꯖꯕꯒꯤ ꯇꯦꯡꯀꯤ ꯃꯆꯨꯝꯗꯣ ꯀꯩꯀꯥ ꯑꯃꯨꯛ ꯀꯩꯝ ꯌꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯇꯦꯡꯀꯤꯁꯨ ꯌꯧꯔꯛꯀꯗꯣꯏꯅꯦ ꯑꯩꯈꯣꯏꯗ ꯌꯥꯗ꯭ꯔꯦ ꯏꯁꯤꯡꯗꯣ ꯑꯗꯣ ꯃꯔꯨ ꯑꯣꯏꯕ ꯈꯛꯇꯅꯦ ꯑꯗꯣ ꯁꯝ ꯈꯔ ꯆꯣꯠꯍꯜꯂꯒ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯗꯣ ꯇꯁꯦꯡꯅ ꯍꯌꯦꯡ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯕꯨꯗꯤ ꯉꯁꯥꯏ ꯏꯔꯨꯖꯩ
우리 예시마 다지다가 ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯅꯥꯄꯤꯁꯨ ꯂꯣꯏ ꯁꯤ ꯂꯩꯍꯧꯔꯤ ꯀꯩꯅꯣ ꯍꯥꯏꯗꯣ ꯏꯀꯝ ꯇꯥꯗꯕ ꯑꯝꯇ ꯍꯥꯏꯕ ꯇꯥꯍꯧꯗꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯅꯥꯄꯤ ꯂꯣꯏ ꯁꯤꯍꯧꯔꯦ ꯍꯥꯏꯕ ꯑꯣ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯕ ꯑꯩꯉꯣꯟꯗ ꯁꯧꯒ꯭ꯔꯤꯁꯦ ꯉꯁꯥꯏ ꯃꯤꯔꯥꯏꯕꯤ ꯂꯩꯔꯦ ꯑꯩꯅ ꯅꯪꯅ ꯃꯤꯔꯥꯏꯔꯝꯕꯗꯤ ꯁꯟꯗꯧꯅ ꯁꯣꯏꯔꯦ ꯅꯪ ꯁꯧꯒ꯭ꯔꯤ ꯆꯥꯏ ꯁꯧꯒ꯭ꯔꯤꯁꯦ ꯀꯦꯝꯃꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯆꯥꯗꯦꯀꯣ ꯈꯤꯇꯪꯅ ꯑꯗꯨꯝ ꯄꯨꯛ ꯊꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯥꯎꯅꯤ ꯂꯩꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯆꯥꯛ ꯌꯥꯝ ꯊꯥꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯌꯥꯔ ꯑꯆꯣꯏ ꯑꯄꯥꯕꯨꯗꯤ ꯈꯔ ꯆꯥꯏꯀꯣ ꯅꯆꯤꯟ ꯊꯤꯅꯨ ꯁꯦꯡꯕꯩ ꯌꯥꯎꯅꯤ ꯆꯥꯛꯇꯣ ꯂꯩꯅꯤꯡꯕ ꯃꯕꯨꯛ ꯂꯩꯔꯒꯗꯤ ꯊꯟ ꯄꯤꯖꯔꯒꯅꯦ ꯇꯨꯃꯤꯟ ꯂꯩꯕꯗꯤ ꯐꯩꯌꯦ ꯌꯥꯎꯍꯟꯖꯔꯒꯦ ꯑꯩꯈꯣꯏ ꯂꯧꯄꯤꯔꯣ ꯑꯁꯨꯃꯥꯏꯅꯅꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯑꯆꯥꯄꯣꯠꯀ ꯀꯩꯅꯣꯒ ꯇꯧꯔꯒ ꯇꯣꯠꯁꯟꯅꯔ ꯆꯥ ꯃꯤꯃꯤ ꯃꯤꯃꯤꯒ ꯀꯩꯀꯥꯒ ꯆꯥꯕ ꯑꯗꯩꯗꯤ ꯍꯣꯁꯇꯦꯜ ꯂꯥꯏꯐꯇꯅ ꯑꯃꯨꯛ ꯃꯤꯃꯤꯒ ꯃꯤꯃꯤ ꯄꯩꯁꯥ ꯌꯥꯗꯕꯗꯒꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯌꯥꯝ ꯌꯥꯎꯕꯅꯦ ꯍꯣꯁꯇꯦꯜ ꯃꯤꯃꯤ ꯆꯥ ꯌꯥꯗꯕ ꯀꯧꯅꯥꯒꯨꯝꯕ ꯍꯥꯎꯕꯅꯦ ꯑꯆꯥꯄꯣꯠ ꯇꯣꯠꯂ ꯆꯥꯕ ꯌꯥꯝ ꯆꯥꯔꯛꯑꯦ ꯑꯩꯗꯤ ꯍꯣꯁꯇꯦꯜꯗ ꯑꯆꯥꯄꯣꯠ ꯉꯥꯛꯇꯅꯦ ꯑꯩꯅ ꯆꯥꯔꯛꯏꯁꯦ ꯅꯨꯡꯇꯤꯒꯤ ꯆꯥ ꯌꯥꯔꯦ ꯑꯗꯨꯏꯔꯥ ꯂꯟꯆꯦꯟꯕꯤꯅ ꯑꯗꯨꯝ ꯂꯟꯆꯦꯟꯕꯤꯗ ꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯅꯪꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯕ ꯄꯤꯔꯛꯏ ꯑꯗꯨ ꯍꯥꯏꯔꯛꯑꯦ ꯑꯗꯥ ꯍꯥꯏꯔꯛꯑꯦ ꯑꯗꯨꯝ ꯂꯥꯛꯄ ꯕꯗꯠ ꯑꯗꯨꯝ ꯁꯥꯏꯌꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯅꯗꯦ ꯁꯨꯃꯥꯏꯅ ꯅꯠꯇꯦ ꯊꯥꯡꯖꯜꯂꯒ ꯈꯔ ꯅꯛꯅ ꯑꯣ ꯁꯨꯃꯥꯏꯅ ꯁꯣꯏ ꯀꯦꯃꯦꯔꯥ ꯂꯣꯝꯗ ꯇꯨꯗ ꯍꯦꯟꯖꯥꯡꯗꯣ ꯎꯞꯀꯅꯤ ꯑꯩ ꯅꯣꯛꯅꯤꯡ ꯋꯥ ꯑꯃ ꯂꯩ ꯑꯩꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯌꯥꯝꯗ ꯀꯩꯅꯣꯗ ꯍꯥꯏ ꯁ꯭ꯀꯨꯜꯒꯤꯗ ꯑꯩꯉꯣꯟꯗ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯂꯟꯆꯦꯟꯕꯤꯅ ꯑꯩꯉꯣꯟꯗ ꯑꯆꯥꯄꯣꯠ ꯄꯤꯕ ꯑꯩꯈꯣꯏ ꯂꯟꯆꯦꯟꯕꯤꯗꯨꯗꯤ ꯏꯆꯟꯅꯨꯄꯤꯅꯤꯗꯅ ꯏꯆꯟꯅꯨꯄꯤꯗꯨꯗ ꯂꯣꯌꯥꯏꯁꯦ ꯅꯪꯒ ꯀꯩ ꯊꯣꯡꯅꯩꯒꯦ ꯍꯥꯏ ꯑꯉꯥꯡꯗꯩ ꯑꯩ ꯅꯣꯛꯅꯤꯡꯕꯁꯦ ꯂꯟꯆꯦꯟꯕꯤ ꯇꯕꯩꯅꯤꯀꯣ ꯑꯩꯉꯣꯟꯗ ꯑꯁ ꯗꯥ ꯂꯣꯌꯥ ꯅꯉꯣꯟꯗ ꯄꯥꯝꯖꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯀꯥꯏ ꯑꯩ ꯅꯣꯛꯅꯤꯡꯕꯁꯤꯗꯤ ꯑꯩ ꯅꯣꯛꯅꯤꯡꯉꯤꯗ ꯇꯧꯅꯨꯀꯣ ꯃꯗꯨ ꯐꯠꯇꯦꯀꯣ ꯃꯗꯨ ꯆꯥꯏꯜ ꯍꯔꯥꯁꯃꯦꯟ ꯀꯧꯏ ꯁꯧꯒ꯭ꯔꯤꯁꯨ ꯍꯥꯎꯋꯤꯅꯦ ꯌꯥꯗꯕꯩ ꯆꯥꯕ ꯍꯩꯇ꯭ꯔꯦ ꯌꯥꯝ ꯆꯥꯗꯕ ꯋꯥꯅꯤ ꯌꯥꯔꯝꯃꯗꯤ ꯐꯖꯅ ꯆꯥꯒꯗꯝꯅꯤ ꯍꯣꯏ ꯀꯩꯅꯣ ꯉꯁꯤꯗꯤ ꯆꯥꯛꯇꯤ ꯂꯦꯝꯗꯕ ꯁꯤ ꯀꯩꯅꯣꯁꯨ ꯌꯥꯝ ꯐꯩꯌꯦ ꯁꯤ ꯀꯩꯅꯣꯅꯦ ꯑꯩ ꯆꯥꯕ ꯍꯩꯇꯕ ꯑꯩ ꯅꯪ ꯌꯥꯗ ꯆꯪꯅ ꯌꯥꯔꯣꯏ ꯌꯥ ꯆꯪꯈꯤꯕ ꯁꯥꯏꯕꯕꯨꯗꯤ ꯌꯥꯅ ꯁꯥꯏꯗꯣꯏꯅꯤꯀꯣ ꯌꯥꯗ ꯆꯪꯅꯤ ꯄꯥꯏꯗꯦ ꯍꯥꯏꯅꯩꯁꯦ ꯅꯠꯇꯦ ꯌꯥꯔꯤ ꯆꯪꯉꯦꯗꯅ ꯁꯟꯗꯤ ꯒꯥꯔꯤꯗꯤ ꯆꯪꯉꯦ ꯌꯥ ꯀꯥꯔꯛꯇ ꯌꯥ ꯀꯥꯔꯛꯇꯕ ꯌꯥꯔꯤꯌꯦ ꯑꯩꯗꯤ ꯌꯥꯗꯦ ꯑꯩ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯤꯕꯅꯤꯅ ꯆꯥꯕ ꯌꯥꯗꯦꯕ ꯁꯟꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯌꯥꯈꯣꯡ ꯌꯥꯝ ꯆꯪꯉꯦꯕ ꯍꯟꯕꯁꯨ ꯌꯥꯗ ꯃꯨꯛꯕꯥꯡ ꯍꯥꯏꯕꯨ ꯁꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯃꯉꯥꯏꯔꯦ ꯇꯧꯗ꯭ꯔꯦ ꯐꯖꯅ ꯇꯛꯈꯥꯏ ꯐꯖꯅ ꯏꯠꯂꯤ ꯍꯥꯎꯋꯦ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯉꯁꯤ ꯁꯟꯁꯤꯁꯦ ꯍꯥꯎꯋꯦ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯇꯥꯔꯦ ꯉꯥꯁꯤ ꯄꯨꯈꯝ ꯂꯥꯡꯉꯤ ꯁꯤꯗꯤ ꯃꯔꯨ ꯉꯥꯛꯇꯅꯤꯀꯣ ꯆꯥꯕ ꯌꯥꯔꯔꯣꯏ ꯑꯗꯣ ꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯅꯪ ꯁꯤ ꯆꯥꯕ꯭ꯔꯥ ꯆꯥꯏ ꯊꯥꯖꯤꯜꯂꯦ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯀꯕꯣꯛ ꯁꯥꯏ ꯑꯩ ꯁꯥ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯆꯤꯟꯁꯦ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯐꯖꯔꯦ ꯉꯔꯥꯡꯒ ꯉꯁꯥꯏ ꯑꯌꯨꯛꯀꯗꯣ ꯆꯥꯛ ꯆꯥꯐꯝ ꯈꯪꯗꯕ ꯄꯨꯡꯗꯣꯟ ꯃꯅꯥꯅꯤꯀꯣ ꯁꯪꯒꯣꯏꯒꯤ ꯀꯥꯆꯤꯟꯗ ꯆꯥꯔꯦ ꯑꯩꯈꯣꯏ ꯄꯥꯅꯗꯤ ꯀꯞꯄꯦ ꯇꯥꯔꯗꯤ ꯁꯥꯎꯅꯤ ꯇꯥꯅꯤ ꯅꯥꯀꯟꯗ ꯂꯩꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯋꯥꯏ ꯆꯥꯈ꯭ꯔꯦ ꯊꯨꯝ ꯅꯝꯗꯕ ꯑꯗꯨꯒ ꯀꯩꯗꯧꯋꯦ ꯑꯩꯈꯣꯏ ꯃꯥꯅ ꯉꯔꯥꯡ ꯊꯣꯡꯕ ꯅꯣꯡ ꯈꯔ ꯂꯩꯕꯒꯤꯀꯣ ꯅꯣꯡ ꯂꯩꯔꯁꯨ ꯍꯦꯟꯖꯥꯡꯗꯨꯁꯨ ꯈꯪꯉꯦꯕ ꯍꯥꯎꯋꯦ ꯁꯤꯗ ꯑꯂꯨꯗꯣ
ꯑꯂꯨ ꯀꯩꯅꯣꯒ ꯊꯥꯎ ꯉꯧꯔ ꯇꯛꯈꯥꯏꯔ ꯊꯣꯡꯉꯦꯕ ꯁꯤꯗꯤ ꯄꯦꯟꯗ꯭ꯔꯦ ꯃꯤ ꯈꯔ ꯈꯥꯏꯕꯤꯔꯝꯕꯗꯣ ꯄꯨꯊꯣꯛꯑ ꯆꯥꯔꯛꯑꯅꯤ ꯁꯤꯗꯩꯗꯤ ꯏꯃꯥ ꯁꯅꯥꯕꯣ ꯁꯅꯥꯕꯣ ꯑꯔꯩꯕꯒꯩ ꯈꯔ ꯈꯥꯏꯗꯣꯛꯑꯝꯕꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯏ ꯐꯖꯗ꯭ꯔꯦ ꯇ꯭ꯌꯨꯗꯥꯅ ꯍꯥꯎꯋꯦ ꯚꯥꯏ ꯅꯪ ꯆꯥꯛ ꯑꯅꯤꯅ ꯍꯥꯞꯄꯤꯗꯨꯗꯤ ꯆꯨꯝꯃꯦ ꯃꯁꯤꯅꯅꯦ ꯑꯩ ꯈꯪꯉꯦ ꯍꯥꯎꯋꯦ ꯃꯥꯅ ꯆꯤꯟꯊꯤꯗꯤ ꯍꯥꯏꯕꯤꯔꯨꯅꯨ ꯁꯟ ꯊꯣꯡꯕ ꯈꯔ ꯂꯦꯝꯍꯧꯏ ꯄꯨꯈꯝ ꯃꯄꯥꯟꯗ ꯃꯈꯣꯟꯁꯦ ꯁꯟꯁꯤ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯃꯈꯣꯟꯗꯣ ꯀꯣꯠꯄꯩ ꯃꯈꯣꯟꯗꯣ ꯁꯟ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯞꯇꯍꯜꯂꯛꯑꯒꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯃꯅꯝꯒ ꯀꯩꯝ ꯅꯝꯗꯦ ꯍꯥꯏꯕ ꯅꯝꯗꯦ ꯁꯤꯀꯤꯃꯨꯛ ꯅꯝꯗꯦ ꯅꯣꯏꯅ ꯑꯌꯥꯝꯕꯅ ꯑꯥꯗꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯛꯄ ꯁꯤ ꯇꯧ ꯃꯣꯏ ꯃꯃꯥꯅꯁꯨ ꯍꯨꯔꯥꯜꯂ ꯌꯦꯡꯍꯧꯋꯦ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯊꯣꯡꯕꯗ ꯊꯣꯡꯕꯗꯤ ꯑꯩꯁꯨ ꯍꯩꯇ ꯑꯩꯉꯣꯟꯗ ꯂꯩꯌꯣ ꯅꯈꯨꯠꯇ ꯑꯃ ꯄꯤꯖꯗꯣꯏꯅꯤ ꯁꯤꯂꯦ ꯈꯨꯗꯥ ꯑꯃ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯗꯣꯏꯕ ꯂꯨꯅꯕꯨꯗꯤ ꯌꯥꯝ ꯇꯧꯅꯤꯗ ꯅꯨꯄꯤꯅꯗꯤ ꯌꯥꯝ ꯉꯝꯒꯗꯕ ꯑꯉꯥꯡ ꯑꯁ ꯊꯤ ꯂꯨ ꯇꯧꯗꯣꯏ ꯌꯥꯅꯤ ꯃꯥꯗꯤ ꯑꯗꯣ ꯑꯃꯨꯛ ꯐꯨꯕꯗꯗꯤ ꯍꯥꯏꯕ꯭ꯔꯣ ꯌꯥꯝ ꯐꯕ ꯑꯃ ꯂꯩꯌꯦ ꯃꯥꯅ ꯁꯨꯡꯆꯨꯝ ꯆꯨꯝꯗꯕꯗ ꯆꯨꯝꯕ ꯁꯥꯕ ꯑꯗꯨꯒꯤ ꯃꯐꯝꯁꯦ ꯍꯥꯏꯕꯗꯤ ꯃꯔꯩꯃꯛꯇ ꯌꯦꯠꯅꯔꯁꯨ ꯄꯟꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯌꯦꯠꯅꯔꯁꯨ ꯍꯩꯌꯦꯕ ꯑꯣꯟꯈꯠꯂ ꯈꯨꯝꯕ ꯑꯩꯁꯦ ꯂꯣꯌꯔ ꯇꯝꯃꯣ ꯍꯥꯏꯕꯅꯤ ꯃꯥꯏ ꯍꯤꯗꯟ ꯇꯦꯂꯦꯟ ꯈꯔ ꯂꯩꯌꯦꯕ ꯑꯇꯣꯞꯄ ꯃꯌꯥꯝꯅ ꯎꯗꯕ ꯅꯨꯄꯤꯗꯩꯗꯤ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯀꯥꯏ ꯍꯥꯏꯕ ꯍꯧꯖꯤꯛꯄꯨꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯕꯨꯗꯤꯀꯣ ꯇꯥꯏꯅꯤꯡꯗꯦ ꯑꯝꯇ ꯒꯥꯔꯤ ꯀꯦꯃꯦꯔꯥ ꯊꯧꯕ ꯃꯥꯡꯁꯤꯗ ꯃꯥ ꯒꯥꯔꯤ ꯊꯧꯕꯅꯦ ꯑꯗꯨ ꯋꯥꯟꯊꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯅꯪ ꯑꯗꯨ ꯋꯥꯟꯊꯁꯅꯦ ꯀꯩꯅꯣ ꯋꯥꯅ ꯆꯩꯅ ꯀꯟꯒꯦ ꯇꯧꯔ ꯍꯧꯒꯠꯂ ꯆꯦꯟꯈꯤꯗꯣꯏꯅꯦ ꯌꯥꯝ ꯐꯠꯇꯕꯅꯦ ꯍꯧꯖꯤꯛꯇꯅꯦ ꯃꯥꯅ ꯐꯔꯛꯏꯁꯦ ꯑꯩ ꯇꯧ ꯑꯣꯏꯔꯝꯃꯣ ꯑꯉꯥꯡ ꯅꯤꯉꯥꯏ ꯈꯔ ꯐꯠꯇꯕꯗꯁꯨ ꯇꯧꯉꯅꯤ ꯅꯪꯅ ꯁꯝ ꯀꯛꯊꯠꯈꯤꯕ ꯁꯥꯡꯍꯜꯂꯣꯅ ꯇꯧꯕꯗ ꯃꯤ ꯁꯝꯁꯦ ꯀꯛꯑꯕ ꯃꯤ ꯁꯝ ꯀꯛꯄꯒꯤ ꯁꯝ ꯀꯛꯐꯝꯒꯤ ꯃꯤ ꯆꯪꯉ ꯂꯣꯏ ꯊꯨꯒꯥꯏꯅꯦꯅ ꯅꯨꯡꯉꯝ ꯄꯥꯏꯔ ꯑꯗꯨꯒ ꯁꯝ ꯀꯛꯈ꯭ꯔꯕ ꯁꯝꯗꯣ ꯁꯥꯡꯍꯜꯂꯣꯏ ꯑꯗꯨꯗꯤ ꯁꯥꯃꯨ ꯃꯅꯥꯇꯣꯟꯗ ꯀꯩꯅꯣ ꯅꯠꯇꯦ ꯀꯩꯅꯣꯝꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯄꯥꯏꯞ ꯃꯅꯨꯡꯗ ꯁꯥꯃꯨ ꯆꯪꯍꯜꯂꯣ ꯍꯥꯏꯕ ꯀꯩꯅꯣꯝ ꯑꯃ ꯂꯩꯕꯅꯦ ꯈꯪꯗꯦ ꯂꯐꯣꯏ ꯂꯧꯁꯤ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯀꯥꯎꯔꯦ ꯑꯁ ꯃꯔꯨꯅꯦ ꯆꯤꯛꯑꯒꯦ ꯃꯔꯨꯗꯤ ꯆꯪꯉꯔꯣꯏ ꯆꯤꯛꯑꯣꯏ ꯃꯅꯨꯡ ꯈꯔ ꯂꯧꯊꯣꯛꯀꯗꯕꯅꯤ ꯌꯥꯒꯦ ꯑꯃꯗꯤ ꯈꯪꯗꯣ ꯁꯤꯁꯨꯅꯦ ꯌꯥꯝ ꯊꯤ ꯊꯣꯠꯄ ꯆꯦꯡꯒꯨꯝꯒꯤ ꯇꯥꯏꯞ ꯇꯧꯋꯦꯕ ꯁꯤꯁꯦ ꯌꯥꯒꯦꯔꯥ ꯑꯃꯗꯤ ꯈꯪꯗꯣꯔꯦ ꯑꯩ ꯍꯣꯏ ꯆꯝꯄ꯭ꯔꯥꯁꯨ ꯌꯥꯎꯔꯦ ꯁꯥꯔ ꯍꯥꯎꯔꯦ ꯁꯥꯔ ꯐꯖꯅ ꯍꯥꯎꯔꯦ ꯁꯥꯔ ꯍꯣꯏ ꯁꯟꯁꯦ ꯕꯦꯁ ꯇꯥꯔꯦ ꯁꯤ ꯆꯝꯄ꯭ꯔꯥꯁꯦ ꯁꯤꯕ ꯇꯥꯔꯦ ꯍꯟꯖꯟ ꯍꯟꯖꯟ ꯆꯨꯞꯄꯗꯩ ꯉꯁꯥꯏ ꯁꯥꯔꯅ ꯃꯇꯣꯡ ꯈꯔ ꯉꯟꯅ ꯍꯥꯞꯄꯤꯔꯛꯄꯅꯦ ꯑꯩ ꯌꯥꯗꯦ ꯍꯥꯏꯕꯩ ꯊꯦꯡꯀ꯭ꯌꯨ ꯑꯝꯇꯗꯤ ꯆꯥꯒꯦ ꯁꯤꯁꯨ ꯉꯁꯥꯏ ꯃꯥ ꯆꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯥꯗꯕ ꯅꯥꯀꯟ ꯆꯥꯎ ꯊꯣꯡꯕ ꯀꯥꯟꯗꯁꯨ ꯃꯣꯏꯅꯕꯨꯗꯤ ꯍꯦꯟꯅ ꯍꯩꯔꯝꯒꯅꯤꯀꯣ ꯃꯅꯝ ꯅꯝꯗꯅꯕ ꯄꯨꯡꯇꯣꯟ ꯃꯅꯥ ꯍꯥꯞꯄꯦ ꯑꯗ ꯍꯥꯎꯕ꯭ꯔ ꯌꯦꯡꯒꯦ ꯍꯥꯞꯅꯕ꯭ꯔꯥ ꯍꯥꯞꯅꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯞꯇꯕ ꯌꯥꯎꯅꯤ ꯃꯪꯒꯦꯁꯨ ꯍꯥꯞꯅꯩ ꯑꯩꯈꯣꯏ ꯄꯥꯖꯤꯅ ꯊꯣꯡꯕ ꯃꯪꯒꯦ ꯍꯥꯞꯄꯦ ꯑꯗꯨ ꯁꯤꯗ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯔꯦ ꯍꯔꯤꯕꯣꯞꯇ ꯍꯥꯞꯇꯕꯁꯦ ꯀꯥꯎꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯪꯒꯗꯧꯕ ꯋꯥꯍꯪ ꯑꯃꯁꯨ ꯂꯩꯌꯦ ꯈꯤꯇꯪꯗꯤ ꯖꯨꯒꯣꯠ ꯆꯥꯗꯦ ꯍꯪꯉꯒꯦ ꯍꯪꯖꯤꯜꯂꯣ ꯀꯃꯦꯟꯗ ꯍꯥꯏꯔꯝꯃꯣ ꯉꯥꯏꯈꯣ ꯅꯪ ꯆꯠꯈꯤ ꯍꯪꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯅꯀꯣ
나통기 싸우지 짜리 싸우는거 ꯑꯩ ꯀꯩꯝ ꯈꯟꯗꯦ ꯑꯩꯁꯨ ꯀꯩꯝ ꯀꯣꯏꯗꯦ ꯁꯧꯒ꯭ꯔꯤ ꯃꯍꯤ ꯊꯛꯀꯦ ꯑꯈꯪꯕ ꯌꯥꯎꯔꯁꯨ ꯁꯧꯒ꯭ꯔꯤ ꯃꯍꯤ ꯊꯛꯀꯦ ꯍꯪꯅꯤꯡ ꯍꯪꯖꯁꯅꯨ ꯑꯩ ꯀꯩꯝ ꯈꯟꯗꯦ ꯑꯈꯪꯕ ꯌꯥꯎꯔꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯅꯪ ꯉꯁꯥꯏ ꯍꯥꯏꯔꯛꯑꯣ ꯌꯥꯗ꯭ꯔꯣ 예. ꯍꯥꯎꯅꯤ 뭐 ꯅꯪ 숨나지? ꯂꯩ ꯑꯩ ꯌꯥꯎꯗ꯭ꯔꯦꯕ ꯊꯤꯕꯣꯡꯗꯣ ꯉꯥꯏꯈꯣ ꯑꯗꯨꯒꯅꯦ ꯉꯥꯏꯈꯣ ꯆꯝꯄ꯭ꯔꯥ ꯑꯃ ꯁꯨꯡꯈꯤꯒꯦ ꯊꯨꯝ ꯐꯖꯅ ꯇꯩꯁꯜꯂꯦ ꯀꯩꯅꯣ ꯌꯥꯔꯦ ꯕ꯭ꯂꯔꯕꯨꯗꯤ ꯈꯔ ꯆꯠꯂꯦ ꯌꯥꯔꯦ ꯀꯦꯃꯦꯔꯥꯗꯩ ꯐꯣꯟꯗꯩ ꯅꯝꯕꯅꯦ ꯌꯥꯔꯦ ꯁꯨꯡꯒꯦ ꯏꯃꯥ ꯌꯦꯡꯒꯅꯨ ꯏꯀꯥꯏꯌꯦ ꯀꯣꯟꯅ ꯌꯦꯡꯉꯣꯕ ꯁꯤꯁ ꯁꯨꯡꯒꯦꯀꯣ 사탕 갈아주면 ꯇꯥꯗ꯭ꯔꯦ ꯅꯪ ꯆꯥꯔꯒ ꯑꯩꯅ ꯇꯤꯟ ꯆꯨꯝꯃꯦ ꯈꯖꯥꯏ ꯍꯔꯥꯎꯋꯦ ꯐꯖꯩ ꯁꯤ ꯈꯖꯥꯏ ꯍꯔꯥꯎꯋꯦꯕ ꯅꯪ ꯆꯥꯒꯦ ꯌꯥꯔꯣ ꯈꯖꯥꯏ ꯍꯔꯥꯎꯋꯦꯕ ꯌꯥꯗ꯭ꯔꯣ ꯆꯥꯒꯦ ꯑꯩꯗꯤ ꯄꯨꯔꯥ ꯎꯞꯁꯟꯈ꯭ꯔꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯆꯥ ꯆꯨꯝꯃꯨꯒꯦ ꯑꯗꯨꯒ ꯅꯪ ꯑꯗꯨꯝ ꯆꯥꯖꯔꯣ ꯃꯊꯛꯇ ꯆꯨꯝꯒꯦꯕ ꯐꯖꯔꯦ ꯍꯥꯎꯏꯅ ꯃꯌꯥꯝ ꯐ꯭ꯔꯨꯠ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯅꯣꯡꯃ ꯁꯤ ꯈꯤꯇꯪ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯄꯒ ꯅꯠꯇ꯭ꯔꯗꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯀꯩ ꯕꯦꯔꯥ ꯀꯥꯔꯦ ꯌꯥꯗ꯭ꯔꯦ ꯎ ꯋꯥ ꯀꯩꯀꯥ ꯈꯔ ꯊꯥꯖꯤꯟꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯨꯡꯗ ꯃꯨꯛꯕꯥꯡ ꯇꯧ ꯌꯥꯅꯤ ꯇꯧꯁꯤꯔꯥ ꯊꯔ ꯃꯆꯥ ꯃꯌꯥꯝ ꯊꯣꯛꯑꯒ ꯑꯗꯨ ꯀꯩꯅꯣ ꯇꯧꯗ ꯌꯥꯔꯣ ꯑꯋꯥꯡ ꯑꯋꯥꯡꯕ ꯐꯥꯟ ꯑꯋꯥꯡ ꯑꯋꯥꯡꯕ ꯊꯥꯔ ꯐꯝꯗꯁꯨ ꯌꯥꯔꯣ ꯈꯨꯃꯥꯡꯒꯁꯨ ꯑꯃꯨꯛ ꯙꯨꯛ ꯊꯥꯕꯗ 사진 돋보고 다 하래요. 아니 누구 하거든. ꯐꯖꯔꯦ 네, 응 누구 정말리. ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯅꯅꯦ ꯅꯞꯊꯤ ꯀꯣꯠꯄ ꯀꯥꯟꯗ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯌꯣ ꯅꯨꯡꯗꯥꯡꯗꯤ ꯋꯥ ꯀꯌꯥ ꯀꯟꯅꯗꯤ ꯉꯥꯡꯉꯣꯏ ꯅꯞꯊꯤ ꯀꯣꯠꯄ ꯀꯥꯟꯗꯅꯦ ꯁꯨꯃꯥꯏꯅ ꯀꯣꯠꯂꯦꯕ ꯅꯪꯀꯣ ꯑꯩ ꯃꯇꯧ ꯇꯝꯕ ꯅꯠꯇꯦꯀꯣ ꯅꯞꯊꯤ ꯁꯨꯃꯥꯏꯅ ꯀꯣꯠꯂꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯒ ꯇꯥ ꯁꯥꯟꯅꯩꯁꯦ ꯌꯦꯡꯉꯤꯁꯤ ꯀꯩꯅꯣꯕ ꯑꯦ ꯇꯥꯗ꯭ꯔꯒꯁꯨꯅꯦ ꯁꯥꯟꯅꯗ꯭ꯔꯒꯁꯨꯅꯦ ꯌꯦꯡꯗꯤ ꯑꯗꯨꯝ ꯌꯦꯡꯗꯤ ꯌꯦꯡꯉꯝꯕꯅꯦ ꯑꯗꯨꯝ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯎꯅꯦꯅ ꯌꯦꯡꯉꯤꯔ ꯑꯩꯒꯤ ꯄꯤꯛꯈ꯭ꯔꯕ ꯅꯥꯇꯣꯟꯁꯤꯗꯤ ꯀꯌꯥꯝ ꯆꯥꯎꯅ ꯊꯣꯛꯂꯛꯑꯦꯅ ꯌꯦꯡꯉꯤꯔ ꯀꯩꯗꯧꯅꯣꯕꯗꯣ ꯑꯗꯣ ꯇꯥꯕ ꯁꯥꯟꯅꯕ ꯀꯥꯡꯕꯨꯁꯨ ꯂꯩꯔꯤꯕ ꯑꯗꯩ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯕ ꯅꯞꯊꯤ ꯑꯃ ꯍꯥꯏꯔꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯀꯥꯞꯊꯣꯛꯑꯁꯨ ꯁꯨꯡꯀꯦꯟ ꯀꯦꯜꯂꯨ ꯌꯥꯗꯕꯗꯣ ꯁꯨꯃꯥꯏꯅ ꯀꯥꯞꯄꯅꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯇꯣꯡ ꯂꯩꯔꯝꯗꯣꯏꯕ ꯀꯦꯜꯂꯨ ꯌꯥꯗꯕ ꯀꯥꯡꯕꯨꯈꯩ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨ ꯀꯦꯜꯂꯨ ꯌꯥꯗꯕꯅꯤꯀꯣ ꯑꯗꯨꯝ ꯅꯞꯄꯒ ꯁꯣꯝꯗ ꯀꯥꯞꯄꯤ ꯁꯣꯝꯗ ꯇꯣꯡꯉꯝꯅꯤ ꯁꯣꯝꯗ ꯀꯥꯞꯄꯤ ꯁꯣꯝꯗ ꯇꯧꯕꯤ ꯀꯃꯦꯟꯇ ꯍꯥꯏꯔꯝꯃꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯗ ꯑꯩꯗꯤ ꯇꯧꯒꯜꯂꯦ ꯈꯔ ꯃꯊꯪ ꯑꯗꯨꯒꯤ ꯀꯃꯦꯟꯇꯣ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯤ ꯃꯃꯤꯡ ꯄꯜꯂꯣꯏꯀꯣ ꯄꯥꯊꯣꯔꯛꯀꯦꯗꯪ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯀꯩꯀꯩ ꯆꯥꯔꯛꯑꯣ ꯍꯥꯏꯅꯣꯗ ꯍꯥꯏꯔꯣ ꯁꯤ ꯄꯨꯡꯗꯣꯟ ꯃꯅꯥ ꯉꯥꯛꯇ ꯉꯥꯏꯔꯦꯀꯣ ꯈꯔ ꯆꯥꯕ ꯌꯥꯕ ꯑꯃ ꯌꯥꯎꯗ꯭ꯔꯦꯕ ꯁꯤꯗ ꯑꯩꯒꯤꯁꯨ ꯑꯂꯨ ꯃꯆꯥ ꯑꯃ ꯌꯥꯎꯔ ꯆꯥꯕꯅꯤ ꯁꯤ ꯄꯨꯡꯗꯣꯟ ꯃꯅꯥ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯁꯤꯗꯤ ꯁꯥꯏꯕ ꯁꯤ ꯄꯨꯡꯗꯣꯟ ꯉꯝꯃꯔꯣꯏ ꯃꯅꯥꯅꯦ ꯊꯝꯃꯦ ꯁꯤ ꯑꯇꯩꯁꯤ ꯂꯣꯏꯅ ꯁꯔꯨ ꯈꯔꯒ ꯍꯥꯏꯗꯤ ꯇꯦꯡ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯟꯕ ꯌꯥꯔꯣꯏ ꯁꯤꯅ ꯁꯧꯒ꯭ꯔꯤꯒꯤ ꯃꯄꯪꯗꯣ ꯃꯉꯥꯏꯔꯦ ꯃꯍꯤꯗꯤ ꯊꯛꯈ꯭ꯔꯕꯅꯦ ꯑꯩꯅ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯃꯉꯥꯏꯔꯦ ꯑꯗꯣ ꯌꯨꯝ ꯀꯩꯁꯨ ꯑꯅꯝꯕꯅꯗꯤ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤ ꯐꯤꯕꯝ ꯆꯥꯅꯔꯝꯃꯔꯣꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅ ꯆꯥꯔꯛꯄ ꯃꯨꯛꯕꯥꯡꯗꯤ ꯅꯠꯇꯦ ꯌꯥꯔ ꯆꯥꯔꯛꯄꯁꯨ ꯅꯠꯇꯦ ꯑꯩ ꯃꯨꯛꯕꯥꯡ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ ꯂꯦꯞꯄꯒꯦ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯁ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯁꯤꯕꯣꯅ ꯃꯨꯛꯕꯥꯡ ꯑꯁ ꯀꯩꯅꯣ ꯇꯧꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯁꯤ ꯂꯥꯛꯑꯣ ꯀꯥꯟꯗꯤ ꯆꯥꯊꯣꯔꯛꯄꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯆꯥꯍꯟꯅꯤꯡꯕ ꯀꯩꯅꯣꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯎꯅ ꯆꯥꯖꯔꯛꯀꯦ ꯍꯥꯎꯅ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ 6Kꯁꯦ ꯌꯧꯗ꯭ꯔꯣꯕꯅꯤꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯣ ꯈꯤꯇꯪ ꯉꯥꯏꯔꯕꯅꯤ 6K ꯌꯧꯍꯜꯂꯗꯤ 6K ꯌꯧꯕꯒ ꯌꯥꯝ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯆꯥꯕꯩ ꯅꯠꯇ꯭ꯔꯒꯁꯨ ꯆꯥꯕ ꯅꯠꯇ꯭ꯔꯒꯅ ꯆꯥꯕꯗ ꯌꯥꯝ ꯐꯖꯕ ꯃꯌꯥꯝꯅ ꯍꯥꯏꯕ ꯃꯄꯨꯝꯒꯨꯝꯕ ꯆꯥꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯃꯦꯖꯤꯛꯀꯤꯗ ꯑꯗꯨꯝ ꯃꯦꯖꯤꯛꯀꯤ ꯌꯥꯝ ꯐꯖꯕ ꯚꯤꯗꯤꯑꯣ ꯏꯁꯄꯤꯁꯦꯜ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯀꯦꯕ 6K ꯌꯧꯍꯜꯂꯁꯦ ꯑꯗꯨꯒ 10Kꯗ ꯒꯤꯞ ꯑꯋꯦ ꯑꯃ ꯇꯧꯒꯦ ꯃꯌꯥꯝꯒꯤ ꯈꯨꯠꯀ ꯌꯥꯝ ꯌꯥꯎꯋꯦ ꯋꯥ ꯉꯥꯡꯉꯤꯁꯤꯗꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯖꯒꯦ ꯌꯧꯍꯜꯂꯁꯦ ꯌꯥꯝ ꯊꯨꯅ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯀꯥꯏꯅ ꯊꯦꯡꯅꯖꯔꯤ ꯂꯚ ꯌꯨ ꯑꯣꯜ ꯕꯥꯏ ꯒꯥꯏꯁ ꯐꯖ ꯂꯩꯕꯤꯌꯨ ꯕꯥꯏ Stay safe.